Laifam laitadana relief camp leiringei ming kakthatlakpa yaningde numit manganigi manungda laifam sinbiraktaba taragadi akanba khongjang changsillagani haina kangsup chingkhongda leiriba panchayat ghar amadi lanai sanglen singda changjaduna leirakliba mioi singna akanba wafam fongdokre ngasi Imphal West District ki manung chanba kangsupta leiba panchayat ghar amadi salaigi sanglenda leiriba imung kunthra henbana saruk yaduna paugi mifam ama pangthokre maduda relief camp leirakliba angom dizendro hai yum mai chakiba safety oidaba amadi atek akaina pik thanbadagi yumda changba yadana leiriba imung kunthra rom relief camp tagi amok ming kakthatlakpa haibasi laibak thibani ming kakthatlakpa asina mafam asida leiriba miyamda yamna khudong chadaba mayok nahalle relief camp amagi fangfam thokpa chakthong fangkhidre amadi hana khara pirambasu loisilakadare mafam asida leiriba inmate sing kari fibamda leigadari haiba ngamdri relief camp tagi ming kakthatlakpa asigi chap chaba maram khangba pami Fayeng High School da hangba relief camp ta leirambadagi laifam chalaktabadagi lanai sanglen singda leirakibani relief camp tagi ming kakthatlakpa asina takpadi nasagi yumda hanjinba yare haibaga chap manai aduna Manipur gi governor amadi chief secretary na hanagi mafamda chango hairagadi order ama thokpiro changlage natragana security matik chana thambiba amadi Manipur bu thugaiba pamliba kuki khutlai paiba singna amuk hanna maitai khulda landa halaroi haibagi thajaba piyu haiki mahakna makatana hai sufam nomfam leitadana sen thoktana kangawnari marak asida henna awaba hapatok piyu Manipur gi governor chief secretary Imphal West DC yauna mari leinaba singna mityeng changbiduna ming kakthatlakliba asi numit mangani gi manungda solution pubirau natragana hanagi yumda leihanna thawrang paikhatpiyu madu natrabadi inmate singna akanba khongjang changsillagani haiki relief camp tagi ming kakthatpa yaningde ming kakthatpagi maram khangalu athubada laifam sillu yumda leiba yahanbiyu haiba kholau singsu inmate singna lauki ti matik chana pibiro ado ate akai leiriba yum singse samjanbiro aduga yumda changba yare haibagi mari leinaba authority haiba tare akoigi governor natraga chief secretary na order ama thokpiro akoi changsanjarage masina tana kenogi cookie singna amhana akoida attack tawhala aroi haibagi thajaba ma pibiro madu oragadi akoi yumda changsan laga leisarage madu natabida kenogi madugi order su thoktaba adudagi kenogi semjan su sajan bidaba aduga relief camp gi ming kakthatpira agadi akoi kenogi nasidagina numit mangani bhogi manung sida sarkar sina miyeng changdirak tragadi akoi akanba khongjang changsalakani haiba wafam jini thamjaningi se